ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯋꯥꯐꯝ ꯑꯃ ꯂꯥꯎꯊꯣꯛꯆꯔꯤ, ꯃꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯧꯔꯛꯄꯗꯒꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯗꯨ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯗꯨꯅ ꯃꯌꯥꯝꯗ ꯂꯛꯀꯤ ꯗ꯭ꯔꯣꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯍꯟꯖꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯂꯛꯀꯤ ꯋꯤꯅꯔ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯏꯁꯥ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯣꯠꯄꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯄꯨꯁꯄꯥꯅ, ꯈꯪꯗ꯭ꯔꯦ ꯂꯩꯁꯅꯥ, ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯁꯅꯥ, ꯑꯩ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒ ꯄꯨꯁꯄꯥꯒ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯀꯤꯁꯟ ꯃꯌꯨꯝ ꯌꯧꯔꯒ ꯌꯥꯏꯐꯕꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯒꯤ ꯅꯝꯕꯔꯗꯤ ꯑꯣꯞ ꯂꯩꯔꯝꯃꯦ꯫ ꯀꯣꯟꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯤꯁꯟꯁꯨ ꯄꯣꯊꯥꯔꯝꯃꯦ꯫ ꯌꯥꯏꯐꯕꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ꯫ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ?" ꯑꯁꯨꯝꯅ ꯍꯪꯂꯛꯑꯦ꯫ ꯌꯥꯏꯐꯕꯅ, "ꯀꯨꯏꯗ꯭ꯔꯦ ꯏꯅꯦ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯑꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯏꯐꯕꯒꯤ ꯐꯣꯟꯗꯣ ꯑꯣꯞ ꯍꯥꯡꯉꯦ꯫ ꯃꯥꯅ ꯑꯣꯞ ꯍꯥꯡꯕꯗ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯐꯣꯟ ꯇꯧꯔꯝꯕꯒꯤ ꯅꯝꯕꯔ ꯑꯃ ꯃꯦꯁꯦꯖ ꯂꯥꯛꯑꯦ꯫ ꯌꯥꯏꯐꯕꯅ ꯈꯜꯂꯦ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯁꯜꯂꯦ꯫ ꯀꯤꯁꯟ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯍꯧꯒꯠꯂꯒ ꯐꯣꯟꯗꯣ ꯄꯥꯏꯔꯛꯑꯦ꯫ ꯀꯤꯁꯟꯗꯣ ꯈꯪꯉꯤ ꯌꯥꯏꯐꯕꯅꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯍꯥꯏꯕ꯫ ꯌꯥꯏꯐꯕꯅ, "ꯍꯜꯂꯣ, ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯁꯤꯕꯣ?" ꯀꯤꯁꯟꯅ, "ꯑꯩ ꯄꯨꯁꯄꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯀꯤꯁꯟ." ꯌꯥꯏꯐꯕꯅ, "ꯄꯨꯁꯄꯥ ꯍꯣꯏꯅ ꯗꯥ ꯀꯤꯁꯟ ꯍꯥꯏꯅ ꯀꯧꯅꯕꯗꯨꯔꯣ?" "ꯍꯣꯏ, ꯃꯥꯅꯦ." ꯌꯥꯏꯐꯕ ꯈꯪꯉꯤ ꯂꯩꯁꯅꯥꯅ ꯍꯥꯏꯕ ꯀꯤꯁꯟꯗꯨꯅꯤ ꯍꯥꯏꯕ꯫ ꯌꯥꯏꯐꯕꯅ, "ꯑꯣ, ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ. ꯁꯥꯎꯕ ꯌꯥꯗꯦꯀꯣ." "ꯁꯥꯎꯗꯦꯗ, ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯈꯪꯗꯕꯕꯨ." ꯌꯥꯏꯐꯕꯅ ꯑꯃꯨꯛ, "ꯑꯩꯁꯨ ꯁꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯤ." "ꯌꯥꯝ ꯐꯔꯦ." ꯐꯣꯟ ꯇꯧꯔꯛꯄ ꯀꯤꯁꯟꯅ, "ꯑꯩꯁꯨ ꯅꯝꯕꯔꯁꯦ ꯏꯆꯟ ꯄꯨꯁꯄꯥꯗꯒꯤ ꯂꯧꯕꯅꯤ. ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ, ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ." ꯌꯥꯏꯐꯕꯅ ꯈꯨꯝꯃꯤ, "ꯈꯟꯗꯦꯗ, ꯀꯩꯗꯧꯕꯒꯤ ꯈꯟꯗꯣꯏꯅꯣ?" ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯅꯁꯤꯒꯦ ꯈꯟꯕꯗ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯉꯥꯏꯍꯥꯛꯇꯤ꯫ ꯀꯤꯁꯟꯅ ꯍꯥꯏꯔꯦ, "ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ, ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯌꯥꯏꯐꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯌꯥꯏꯐꯕꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯌꯥꯝꯕ, ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕ ꯍꯥꯏꯕꯅꯤ." ꯀꯤꯁꯟꯅ, "ꯑꯣ, ꯑꯗꯣ ꯅꯪ ꯇꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯐꯅꯤ ꯏꯌꯥꯝꯕ, ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." ꯀꯤꯁꯟꯅ, "ꯅꯪ ꯂꯩꯁꯅꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ?" ꯌꯥꯏꯐꯕꯅ ꯈꯨꯝꯃꯦ, "ꯅꯨꯡꯁꯤ, ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩ ꯃꯥ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯇꯒ ꯌꯨꯝ ꯄꯥꯜꯂꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯅ ꯍꯥꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯆꯔꯁꯅꯨꯅ ꯈꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯌꯥꯅꯤꯡꯗꯕ, ꯑꯩꯉꯣꯟꯗ ꯂꯩꯔꯒ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯩ ꯌꯦꯡꯕ ꯄꯥꯝꯗꯦ ꯏꯌꯥꯝꯕ꯫ ꯑꯗꯨꯅ ꯂꯩꯁꯅꯥꯅꯁꯨ ꯄꯥꯝꯖꯕ ꯏꯌꯥꯝꯕꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯕꯤꯔꯣ꯫ ꯂꯩꯁꯅꯥꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯖꯒꯦ." ꯀꯤꯁꯟꯅ, "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯗꯣ ꯑꯣꯜꯍꯟꯅꯕ ꯑꯩꯁꯨ ꯍꯣꯠꯅꯒꯦ. ꯑꯃꯔꯣꯝꯗꯗꯤ ꯑꯩꯗꯤ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤ. ꯑꯗꯨꯒ ꯅꯪꯅ ꯂꯩꯁꯅꯥꯕु ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒꯤ ꯅ꯭ꯌꯥꯏꯗꯨꯅ ꯁꯛ ꯇꯥꯛꯈ꯭ꯔꯕꯅꯤ. ꯅꯪꯒꯤꯁꯨ ꯈꯜꯂꯨ. ꯑꯩꯅ ꯋꯥꯕꯁꯤꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ. ꯑꯩꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ. ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯑꯃꯠꯇ ꯊꯨꯡꯕ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯀꯅꯤ, ꯈꯪꯅꯔꯛꯀꯅꯤ. ꯃꯤꯅ ꯅꯨꯄꯤꯗꯨ ꯄꯤꯔꯛꯇ꯭ꯔꯦ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤꯕꯨ ꯐꯖꯕ꯭ꯔꯣ? ꯑꯗꯨꯅ ꯂꯩꯁꯅꯥꯒ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯗꯕꯅꯤ." ꯌꯥꯏꯐꯕꯅ,
ꯏꯌꯥꯝꯕꯒꯤ ꯄꯨꯛꯆꯦꯜꯕꯨꯗꯤ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯏꯐꯕꯁꯨ ꯀꯞꯂꯦ ꯑꯗꯨꯒ ꯀꯤꯁꯟꯁꯨ ꯀꯞꯂꯦ ꯀꯤꯁꯟꯅ ꯀꯞꯀꯅꯨ ꯅꯨꯄꯥꯅꯕꯨ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯩ ꯂꯩꯁꯅꯥꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯋꯥꯔꯤꯗꯨ ꯁꯥꯟꯅꯧ ꯌꯥꯏꯐꯕꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯏꯌꯥꯝꯕ ꯏꯌꯥꯝꯕꯅ ꯄꯥꯎꯗꯣ ꯄꯤꯕꯤꯔꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯌꯥꯏꯐꯕꯒ ꯀꯤꯁꯟꯒ ꯑꯅꯤꯗꯣ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯀꯤꯁꯟ ꯂꯩꯁꯅꯥꯕꯨ ꯌꯥꯏꯐꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯕꯁꯤꯗ ꯋꯥꯈꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏꯐꯕꯅ ꯂꯩꯁꯅꯥꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯌꯥꯏꯐꯕꯅ ꯂꯩꯁꯅꯥꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯤ ꯀꯤꯁꯟ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯁꯅꯥꯗ ꯍꯥꯏꯗꯣꯏꯁꯦ ꯑꯁꯨꯝꯅ ꯈꯟꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯇꯥꯔꯛꯏ ꯂꯩꯁꯅꯥꯗ ꯃꯥꯅ ꯌꯥꯏꯐꯕꯗ ꯂꯨꯍꯣꯡꯈ꯭ꯔꯣ ꯍꯥꯏꯕꯗ ꯂꯩꯁꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯂꯩꯁꯅꯥꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯤꯕꯗꯨꯁꯨ ꯃꯥꯅ ꯌꯥꯏꯐꯕꯒꯤ ꯐꯣꯟꯗꯣ ꯄꯥꯏꯌꯨ ꯍꯥꯏꯔꯤꯕꯗꯒꯤꯅꯤ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯗꯒꯤ ꯀꯤꯁꯟꯅ ꯃꯥꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯟꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯤꯁꯟꯒꯤ ꯃꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯥꯒ ꯌꯥꯏꯐꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯀꯤꯁꯟꯒꯤ ꯃꯃꯥꯅ ꯈꯪꯉꯤ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯩꯁꯅꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕ ꯃꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯀꯤꯁꯟꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯀꯤꯁꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯀꯤꯁꯟꯒꯤ ꯃꯃꯥꯅ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯀꯤꯁꯟꯁꯨ ꯃꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯆꯪꯂꯦ ꯀꯤꯁꯟ ꯆꯥꯛ ꯆꯥꯔꯤ ꯃꯃꯥꯅ ꯃꯥꯕꯨ ꯁꯪꯂꯦ ꯀꯤꯁꯟ ꯆꯥꯛ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ ꯃꯃꯥꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕꯗꯒꯤ ꯀꯤꯁꯟꯒꯤ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯦ ꯀꯤꯁꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯣ ꯁꯠ ꯄꯥꯏꯈꯠꯂꯒ ꯃꯃꯥ ꯇꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯏꯪꯉꯤ ꯀꯤꯁꯟꯅ ꯂꯩꯁꯅꯥ ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯀꯦꯅ ꯈꯜꯂꯝꯃꯤꯅꯦ ꯅꯪꯅ ꯇꯧꯔꯛꯄ ꯌꯥꯝ ꯐꯔꯦ ꯂꯩꯁꯅꯥꯅ ꯗꯥ ꯀꯤꯁꯟ ꯆꯥꯛ ꯆꯥꯔꯕꯣ ꯀꯤꯁꯟ ꯆꯥꯔꯦ ꯅꯪꯗꯤ ꯂꯩꯁꯅꯥ ꯑꯩꯁꯨ ꯆꯥꯔꯦ ꯑꯗꯣ ꯅꯪꯅ ꯌꯥꯏꯐꯕꯒꯤ ꯅꯝꯕꯔ ꯂꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯤꯁꯟꯅ ꯈꯨꯝꯃꯤ ꯑꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯂꯩꯁꯅꯥꯅ ꯃꯔꯛ ꯊꯜꯂꯦ ꯗꯥ ꯀꯤꯁꯟ ꯈꯪꯉꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯌꯥꯏꯐꯕꯗ ꯂꯨꯍꯣꯡꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯂꯨꯍꯣꯡꯕꯗꯣ ꯄꯥꯝꯂꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯈꯣꯡꯐꯝ ꯁꯣꯏꯔꯨꯕꯅ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯄꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯤꯁꯟꯅ ꯂꯩꯁꯅꯥ ꯅꯪ ꯑꯗꯨꯝꯅꯗꯤ ꯈꯟꯒꯅꯨ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯑꯗꯨꯝ ꯉꯝꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯗꯤ ꯑꯩ ꯇꯧꯗꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯕꯗꯤ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯏꯐꯕꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯤ ꯂꯩꯁꯅꯥꯅ ꯗꯥ ꯀꯤꯁꯟ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤ ꯍꯥꯏꯕꯁꯦ ꯀꯣꯛꯄ ꯉꯝꯗꯦ ꯌꯥꯝ ꯋꯥꯏ ꯀꯤꯁꯟꯅ ꯑꯃꯨꯛ ꯂꯩꯁꯅꯥ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯂꯩꯁꯅꯥꯅ ꯈꯨꯝꯃꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯌꯥꯒꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯦ ꯀꯤꯁꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯅꯤ ꯌꯥꯏꯐꯕꯒꯤ ꯃꯃꯥꯡꯗ ꯅꯪ ꯋꯥꯗꯣ ꯍꯥꯏꯒꯗꯕꯅꯤ ꯋꯥꯁꯦ ꯑꯗꯨ ꯅꯠꯇꯅ ꯑꯩꯅ ꯅꯪꯕꯨ ꯍꯦꯛꯇ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯅꯤ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯊꯨꯡꯂꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯕꯤꯒꯅꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯌꯥꯏꯐꯕꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯂꯩꯁꯅꯥꯅ ꯍꯧꯖꯤꯛꯂ ꯍꯥꯏꯗꯣꯏꯁꯦ ꯀꯤꯁꯟꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯉꯥꯏꯈꯣ ꯃꯥꯒ ꯑꯩꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯥꯅꯔꯕ ꯀꯥꯟꯗ ꯊꯕꯛꯁꯦ ꯇꯧꯒꯗꯕꯅꯤ
ꯂꯩꯁꯅꯥꯅꯁꯨ ꯌꯥꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯋꯥꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯤꯁꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯦ ꯌꯥꯏꯐꯕꯗ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯒꯦ ꯈꯜꯂꯦ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯦ ꯃꯄꯥꯟꯗ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯂꯥꯛꯑꯦ ꯀꯤꯁꯟꯒꯤ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯤꯁꯟꯒꯤ ꯃꯃꯥꯅ ꯀꯤꯁꯟꯕꯨ ꯀꯧꯊꯣꯔꯛꯑꯦ ꯀꯤꯁꯟꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯀꯤꯁꯟꯅ ꯏꯟꯗꯣꯝꯆꯥ ꯂꯥꯛꯑꯝꯃꯤꯔꯣ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏꯅꯦꯍꯦ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯂꯩꯔꯦ ꯃꯗꯨꯒꯤ ꯏꯟꯗꯣꯝꯆꯥ ꯂꯥꯛꯏꯕꯅꯤ ꯀꯤꯁꯟꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯟꯗꯣꯝꯆꯥ ꯀꯔꯤ ꯇꯧꯒꯗꯒꯦ ꯄꯨꯔꯅꯤꯃꯥꯅ ꯏꯟꯗꯣꯝꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯀꯣꯏꯗꯕꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯏꯕꯅꯤ ꯅꯆꯜꯁꯦ ꯅꯪꯒꯗꯤ ꯌꯥꯝ ꯂꯨꯅ ꯄꯨꯟꯕꯅꯤꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯦꯅ ꯈꯜꯂꯦ ꯀꯤꯁꯟꯒꯤ ꯃꯃꯥꯁꯨ ꯋꯥꯔꯤꯗꯣ ꯇꯥꯔꯤ ꯀꯤꯁꯟꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯨ ꯄꯥꯡꯖꯒꯦ ꯄꯨꯔꯅꯤꯃꯥꯅ ꯂꯩꯁꯅꯥꯒ ꯀꯤꯁꯟꯒ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯗꯕ ꯁꯥꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯀꯤꯁꯟ ꯅꯆꯜꯁꯦ ꯆꯦꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯨꯏꯅꯁꯨ ꯂꯩꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯆꯣꯞꯄ ꯄꯥꯝꯗꯦ ꯃꯤꯅ ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯨꯝꯕꯥꯟꯕꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯆꯜꯁꯦ ꯈꯔ ꯊꯦꯝꯅꯧꯗꯅ ꯈꯔ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯁꯦꯅ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯂꯩꯔꯅꯤꯅ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯃꯃꯥꯟꯅꯕꯤ ꯄꯨꯁꯄꯥꯗꯗꯤ ꯍꯥꯏꯍꯜꯂꯕꯅꯤ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯅ ꯑꯝꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯦ ꯀꯤꯁꯟ ꯋꯥꯈꯜ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯎꯠꯂꯝꯗꯦ ꯀꯤꯁꯟꯅ ꯏꯟꯗꯣꯝꯆꯥ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯅꯦ ꯑꯩ ꯍꯥꯏꯒꯦ ꯃꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯄꯨꯔꯅꯤꯃꯥꯒ ꯀꯤꯁꯟꯒꯤ ꯃꯃꯥꯒꯅ ꯀꯤꯁꯟꯗ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯔ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯅꯟꯗꯣꯝꯆꯥꯁꯤꯅ ꯀꯜꯂꯤꯉꯩꯗꯗꯤ ꯐꯩ ꯅꯟꯗꯣꯝꯆꯥꯁꯤꯅ ꯁꯣꯜꯂꯛꯂꯕ ꯀꯥꯟꯗ ꯃꯥꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯌꯥꯔꯛꯑꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯆꯪꯂꯛꯀꯅꯤ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯅꯨꯄꯤꯅꯤꯅ ꯃꯤꯒꯤ ꯃꯆꯤꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯀꯤꯁꯟꯅ ꯏꯟꯗꯣꯝꯆꯥ ꯑꯩ ꯍꯣꯔꯦꯟ ꯂꯩꯁꯅꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ ꯏꯟꯗꯣꯝꯆꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯋꯥꯕ ꯈꯟꯒꯅꯨ ꯄꯨꯔꯅꯤꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯅꯪꯁꯨ ꯂꯩꯁꯅꯥꯅ ꯆꯦꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯤꯁꯟꯅ ꯂꯥꯛꯀꯦꯗ ꯏꯟꯗꯣꯝꯆꯥ ꯍꯟꯗꯛꯁꯦ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯒꯤꯅꯤ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯍꯣꯏ ꯈꯔ ꯈꯔꯁꯨ ꯂꯥꯛꯎ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯆꯠꯈ꯭ꯔꯦ ꯀꯤꯁꯟ ꯄꯨꯔꯅꯤꯃꯥ ꯆꯠꯈꯤꯕꯗꯨꯗ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ ꯀꯤꯁꯟꯒꯤ ꯃꯃꯥꯁꯨ ꯈꯪꯉꯤ ꯃꯆꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯂꯨꯍꯣꯡꯍꯟꯒꯅꯨ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯃꯃꯥꯁꯨ ꯀꯔꯤꯕꯨ ꯊꯣꯛꯑꯒꯗꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯀꯤꯁꯟ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩ ꯀꯤꯁꯟꯅ ꯈꯜꯂꯤ ꯂꯩꯁꯅꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯂꯩꯁꯅꯥꯅ ꯂꯨꯍꯣꯡꯕ ꯌꯥꯔꯒꯅ ꯂꯨꯍꯣꯡꯈ꯭ꯔꯁꯨꯅ ꯈꯜꯂꯤ ꯌꯥꯗ꯭ꯔꯒꯅ ꯃꯈꯣꯏ ꯑꯅꯤ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯀꯤꯁꯟ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ ꯂꯩꯁꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ ꯑꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯌꯥꯏꯐꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯟꯖꯥꯗꯨꯗ ꯄꯨꯔꯅꯤꯃꯥ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯂꯩꯁꯅꯥ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯑꯦ ꯄꯨꯔꯅꯤꯃꯥꯅ ꯀꯩꯗꯧꯔꯒꯦ ꯏꯁꯥꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯂꯩꯁꯅꯥꯅ ꯈꯨꯝꯃꯤ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯃꯪꯗ ꯕꯕꯥꯒ ꯆꯥꯎꯊꯣꯛꯏꯒꯗꯣ ꯎꯔꯝꯃꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯞꯄꯤꯅꯤ ꯏꯃꯥ ꯄꯨꯔꯅꯤꯃꯥꯅ ꯌꯦꯡꯉꯣꯏ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯧꯀꯣ ꯏꯃꯥ ꯅꯪꯒꯤ ꯈꯟꯕꯗ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯁꯅꯥ ꯅꯪꯕꯨ ꯏꯃꯥꯒꯤ ꯑꯝꯇ ꯈꯜꯂꯨꯅꯦ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯅꯦ
ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯨꯝꯕꯥꯟꯕ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯅꯤ ꯏꯃꯥꯁꯨ ꯈꯪꯉꯦ ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯅꯪꯒꯤ ꯗꯥ ꯀꯤꯁꯟꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯨ ꯏꯃꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯤꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯒ ꯄꯤꯗ꯭ꯔꯒ ꯂꯩꯀꯥꯏꯁꯤꯗ ꯄꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯅꯤꯅꯦ ꯏꯕꯦꯝꯃ ꯃꯤꯒꯤ ꯃꯆꯤꯟꯁꯦ ꯌꯥꯝ ꯂꯨꯕꯅꯤ 이마수 강해 이자기 북제 아이수 눅시네 기선도 마수 눅아임로 나코에 니기 말았다 아무나 까워 하이바도 레이트라바디 감동니 낭네 윤바는 레이디 마수 낭기다마 칼라가 마윤바로 하이바수 야로 낭는 눅아이나 레이크라디 마수 칼라다 오르수 와칼 눅아이드니 이마나 하이세 야오고 이베마 낭네 이마게 와바세 강우고 ꯅꯪꯅ ꯆꯦꯟꯗꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯅꯪꯅ ꯀꯤꯆꯟꯗ ꯂꯩꯈꯤꯕꯗ ꯏꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤꯀꯣ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯌꯥꯝ ꯀꯞꯄꯦ ꯂꯩꯁꯅꯥꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯂꯩꯁꯅꯥꯁꯨ ꯀꯞꯂꯦ ꯄꯨꯔꯅꯤꯃꯥꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯤ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯩ 이만 하이브도 야라게 아이 이마기 닝바 가헬로 아이수 칸게 이마나 아이기다막 야모아이 하이바 아이나 마람 모레가 이마부 아무 하나 와할라로 이마 아이 라레 아이부 엄청 악비요 아이도나 깝레